ꯌꯦꯡꯁꯤꯟꯁꯤ ꯈꯪꯍꯧꯁꯤ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯗ ꯁꯟꯖꯤꯠꯅ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯅꯨꯡꯁꯤꯖꯔꯕ ꯃꯔꯨꯞꯁꯤꯡ ꯀꯨꯏꯔꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯈꯤꯗꯕ ꯍꯥꯏꯗꯤ ꯇꯦꯛꯀꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯈꯤꯗꯕ ꯑꯩ ꯑꯃꯥꯖꯣꯟ ꯀꯨꯏꯁꯀꯤ ꯚꯤꯗꯤꯑꯣꯕꯨꯗꯤ ꯑꯗꯨꯝ ꯊꯥꯒꯠꯄꯀꯣ ꯑꯌꯨꯛꯇ ꯁꯨꯝ ꯃꯌꯥꯝꯒꯤ ꯅꯣꯂꯦꯖ ꯍꯦꯟꯒꯠꯅꯕ ꯍꯥꯏꯗꯅ ꯑꯗꯨꯒ ꯑꯩ ꯇꯦꯛ ꯚꯤꯗꯤꯑꯣꯗꯤ ꯀꯨꯏꯔꯦ ꯑꯩꯅ ꯂꯦꯞꯆꯈꯤꯕ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯆꯤꯟꯕ ꯈꯔ ꯂꯩꯕꯗꯒꯤ ꯑꯩ ꯂꯦꯞꯆꯔꯨꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯒꯤ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯍꯧꯖꯔꯒꯦ ꯍꯥꯏꯗꯅ ꯑꯩꯅ ꯃꯌꯥꯝꯗ ꯑꯗꯨꯝ ꯅꯤꯡꯁꯤꯡꯅꯕ ꯍꯥꯏꯗꯅ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯁꯤꯝꯇꯪ ꯑꯩ ꯁꯦꯝꯖꯕꯅꯤꯀꯣ ꯉꯁꯤꯗꯤ ꯑꯩ ꯇꯦꯛ ꯚꯤꯗꯤꯑꯣ ꯑꯝꯇ ꯁꯦꯝꯃꯣꯏ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯩ ꯉꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯇꯦꯛ ꯚꯤꯗꯤꯑꯣꯁꯤ ꯍꯧꯖꯔꯒꯦ ꯑꯩ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯍꯧꯖꯔꯒꯦ ꯍꯥꯏꯕꯒꯤꯗꯃꯛ ꯑꯩꯅ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯕꯅꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯏꯕꯤꯔꯛꯄ ꯀꯃꯦꯟꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯑꯩ ꯂꯣꯏꯅ ꯈꯨꯝꯅꯅꯕ ꯍꯣꯠꯅꯖꯔꯒꯦ ꯃꯃꯥꯡꯗ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯄꯁꯤꯡ ꯑꯩꯅ ꯍꯦꯛ ꯀꯣꯜ ꯑꯣꯛꯈꯤꯗꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯏꯀꯣ ꯃꯗꯨꯒꯤꯗꯃꯛ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯑꯩ ꯀꯣꯜꯁꯤꯡ ꯂꯣꯏꯅ ꯑꯣꯛꯅꯅꯕꯁꯨ ꯍꯣꯠꯅꯖꯔꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯩꯅ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯑꯩꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯕꯥꯎꯠꯇ ꯆꯪꯂꯒ ꯑꯗꯨꯝ ꯌꯥꯎꯕꯅꯤꯀꯣ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯑꯩꯒꯤ ꯐꯦꯁꯕꯨꯛꯀꯤ ꯂꯤꯡꯛ ꯑꯗꯒꯤ ꯑꯩꯒꯤ ꯋꯥꯠꯁꯑꯞꯀꯤ ꯂꯤꯡꯛ ꯂꯣꯏꯅ ꯑꯗꯨꯗ ꯁꯨꯝ ꯎꯠꯊꯣꯛꯄꯅꯤꯀꯣ ꯑꯗꯨꯗꯩ ꯁꯨꯝ ꯆꯪꯉꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯣꯠꯄ ꯂꯣꯏꯅ ꯌꯥꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯩꯅ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯑꯗꯨꯒ ꯍꯪꯕꯤꯅꯤꯡꯕꯁꯤꯡ ꯂꯩꯕꯗ ꯑꯦꯅꯤ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯗꯤꯚꯥꯏꯁꯁꯤꯡꯒꯤ ꯃꯔꯝꯗ ꯍꯪꯕꯤꯅꯤꯡꯕꯁꯤꯡ ꯂꯩꯕꯗ ꯑꯗꯨꯝ ꯍꯪꯕꯤꯌꯨ ꯃꯁꯤ ꯑꯩ ꯌꯥꯝꯅ ꯍꯩꯔꯦ ꯍꯥꯏꯖꯕ ꯅꯠꯇꯦꯀꯣ ꯑꯩꯅ ꯈꯪꯉꯦ ꯍꯩꯔꯦ ꯍꯥꯏꯖꯕ ꯅꯠꯇꯦ ꯃꯌꯥꯝꯅ ꯍꯪꯉꯛꯄ ꯋꯥꯐꯝꯗꯣ ꯑꯩꯅ ꯑꯃꯨꯛ ꯁꯣꯝꯗ ꯑꯩꯁꯨ ꯅꯩꯅꯖꯒꯗꯧꯔꯤꯕꯅꯤ ꯊꯤꯗꯧꯔꯤꯕꯅꯤ ꯃꯇꯧ ꯀꯔꯝꯅ ꯃꯁꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯁꯣꯜꯕ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯁꯨ ꯌꯥꯝ ꯀꯟꯅ ꯅꯩꯅꯖꯒꯅꯤ ꯑꯗꯨꯒ ꯑꯗꯨꯗ ꯐꯪꯂꯛꯄ ꯅꯣꯂꯦꯖꯇꯣ ꯑꯩꯅ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯖꯕꯒꯤ ꯋꯥꯅꯤꯀꯣ ꯑꯩꯅ ꯃꯌꯥꯝ ꯑꯃ ꯈꯪꯉꯦ ꯍꯥꯏꯖꯕ ꯅꯠꯇꯦ ꯃꯁꯤꯝꯇꯪ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯑꯗꯩ ꯃꯌꯥꯝꯒꯤ ꯍꯦꯛ ꯃꯔꯨꯑꯣꯏꯅ ꯐꯣꯟꯒꯤ ꯃꯔꯝꯗ ꯌꯥꯗꯕꯁꯤꯡ ꯂꯩꯔꯛꯑꯒꯗꯤ ꯍꯦꯛꯇ ꯏꯕꯤꯔꯛꯎ ꯀꯃꯦꯟꯗ ꯍꯦꯛꯇ ꯏꯕꯤꯔꯛꯎ ꯅꯠꯇ꯭ꯔꯒ ꯀꯣꯜ ꯇꯧꯔꯒ ꯑꯗꯨꯝ ꯍꯪꯕꯤꯔꯛꯎ ꯑꯩꯅ ꯈꯪꯖꯕ ꯃꯈꯩ ꯃꯌꯥꯝꯗ ꯁꯦꯡꯅ ꯍꯥꯏꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯩꯅ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯃꯁꯤ ꯈꯛꯇꯅꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯁꯥꯡꯅꯁꯨ ꯃꯇꯝ ꯂꯧꯖꯔꯣꯏ ꯅꯍꯥꯟꯈꯩ ꯑꯩ ꯂꯦꯞꯄꯨꯕꯗꯣ ꯑꯗꯨ ꯚꯤꯗꯤꯑꯣꯁꯤ ꯍꯧꯖꯔꯒꯦ ꯍꯥꯏꯕꯒꯤꯗꯃꯛ ꯃꯌꯥꯝꯗ ꯈꯪꯍꯟꯖꯕ ꯑꯣꯏꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯕꯅꯤꯀꯣ ꯑꯗꯨꯅ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯔꯤ ꯑꯦꯅꯤ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯒꯦꯖꯦꯠ ꯑꯃꯗꯤ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯗꯤꯚꯥꯏꯁꯁꯤꯡꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯊꯣꯛꯂꯛꯑꯒꯗꯤ ꯑꯗꯨꯝ ꯑꯩꯒꯤ ꯀꯃꯦꯟꯗ ꯏꯔꯒ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯚꯤꯗꯤꯑꯣꯒꯤ ꯀꯃꯦꯟꯁꯤꯡꯗ ꯏꯔꯒ ꯑꯗꯨꯝ ꯍꯪꯕꯤꯔꯛꯎ ꯑꯩꯅꯁꯨ ꯌꯥꯔꯤꯈꯩ ꯑꯩꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯃꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨ ꯁꯣꯜꯕ ꯇꯧꯅꯕ ꯃꯔꯝ ꯑꯩꯅ ꯈꯪꯍꯟꯖꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯒ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ